Hi, ꯇꯧꯕꯤꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯉꯁꯤ ꯑꯩꯅ ꯁꯦꯝꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯀꯝꯄꯅꯤꯁꯤꯡꯒꯤ ꯅ꯭ꯌꯨꯁ ꯑꯃꯁꯨꯡ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯈꯔ ꯎꯠꯄꯒ ꯂꯣꯏꯅꯅ ꯂꯣꯡ ꯇꯔꯝ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯒꯤ ꯃꯔꯝꯗ ꯈꯔ ꯁꯨꯝ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯇꯦꯛ ꯑꯃꯇꯪ ꯊꯥꯖꯔꯛꯀꯦ, ꯃꯁꯤ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯄꯣꯔꯇꯨꯒꯜꯒꯤ ꯐꯨꯠꯕꯣꯜ ꯇꯤꯝꯒꯤ ꯇꯤꯝ ꯀꯦꯞꯇꯦꯟ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯔꯣ ꯀꯞ 2020ꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯌꯨꯔꯣ ꯀꯞ ꯑꯁꯤꯒꯤ ꯀꯣ ꯁ꯭ꯄꯣꯟꯁꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯀꯣꯀꯥ ꯀꯣꯂꯥꯒꯤ ꯕꯣꯇꯜ ꯑꯅꯤꯈꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕꯗꯒꯤ ꯁꯥꯏꯗ ꯊꯝꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯕꯣꯇꯜ ꯎꯠꯂꯒ ꯏꯁꯤꯡ ꯊꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯅꯤ, ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯅꯤ꯫ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯁꯤ ꯍꯦꯛ ꯚꯥꯏꯔꯦꯜ ꯑꯣꯏꯕꯒ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯔꯤꯄꯣर्ट ꯑꯁꯤꯗ ꯌꯦꯡꯕꯤꯌꯨ꯫ ꯀꯣꯀꯥ ꯀꯣꯂꯥ ꯁꯤꯌꯔꯁ ꯗ꯭ꯔꯣꯞ $5 billion after Cristiano Ronaldo's gesture to drink water꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯕꯒ ꯀꯣꯀꯥ ꯀꯣꯂꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ $5 billion ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ꯫ $5 billion ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗꯗꯤ ꯆꯥꯎꯔꯥꯛꯅ ꯀꯔꯣꯔ 38 ꯃꯨꯛ ꯑꯣꯏ, ꯑꯗꯨꯅ ꯄꯩꯁꯥ ꯑꯁꯤ ꯃꯥꯡꯉꯦ ꯍꯥꯏꯕꯅꯤ꯫ ꯃꯊꯪꯗ ꯑꯦꯗꯚꯔꯇꯥꯏꯖ ꯑꯃꯒ ꯑꯃꯨꯛ ꯌꯦꯡꯕꯤꯌू, ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤꯒ मरी लेना खरा हाजिरके। 2 मिनट में खुशियां एंड हेरे 2 मिनट की भी बेस्ट फ्रेंड बन जाती है। आप बताइए कि आपने मेरी मैगी के साथ कैसी खुशियां बनाई, तो मैं आपकी कहानी सुनाऊंगा बैक पर टीवी पर आपके साथ मेरी मैगी 2 मिनट में खुशियां। मैं एडवर्टाइज असी ये खंगबिरमगनी। एडवर्टाइज असी नेस्ले कंपनी की मैगी हरिबा ब्रांड अदुगी एडवर्टाइजमेंट नि। मतम अदुदा पिरमिबा कंपनी की शेयर प्राइस से चौराना 7,300 की मतंगदनी मदई खंगखंगोदना पाव अमा लाखी। पाव अदुदी मसिदा यिंबियु। पाव सिदा हारिबसी 2015 दा मैगी हारिबा प्रोडक्ट असिगी सैंपल करा लेबोरेटरी दा चेक तौरगा यंगबदा इंस्टेंट नूडल सिंगदा लेट हाइबदी मिसिगी याउबा याबगी चार्ज 2.5 पार्ट्स पर मिलियन ओइबगी होता यामना वांगना 17.2 हाइदारेने। सिगी चांगदा मियोबगी हक्चांग यामना सोनिंगा ओइबा चांगदा यावरम थेंगनगी। मदुदगी गवर्नमेंटना हाइबा कंपनी नेस्ले हाइबा कंपनी की मैगी हाइबा प्रोडक्ट असी थिंगजनगी। मसिना मरम ओरगा नेस्ले हाइबा कंपनी असिगी शेयर दा 30% की मथक्ता ताबगा लोइनना 5,300 की मयादा लैगी। अदगी मतम खरा लैरगा एडवर्टाइज से अमुक लाकी मार्केटा। 2016 अदवादगी मैगी हाइबा प्रोडक्ट सिदा खरा सेंटोक सिजन तौरगा नौना अमुक लॉन्च तौरकी। मदुगी मतुंगदा हजिक फावबदा 2016 देना 2021 फावदा कंपनी असिना रिटर्न पीरिबसी 300% की मयादनी, अदुना यामना थीना रिटर्न पीख्रेना अदुम हाइबा याय। मथंगदा एडवर्टाइज अमगा अमु यंगबिनारजी। अब आप रिटायर हो जाइए और घर पे बैठ के अपनी बीवी बच्चों का मेकअप कीजिए। स्टार बनाया ऐसे ऐसे, और कितनी गाली खाएंगे आप। मेरा मेकअप कीजिए, मुझे स्टार बनाइए। स्टार बनना तो इसकी जरूरत नहीं, मेकअप तो चुटकी में निकल जाता है। मेरी बेटी को वो खूबसूरती चाहिए जो हमेशा साथ दे। मेकअप मैन की बेटी है ना? ये नाम ये फेम बस एक चुटकी में निकल जाता है। फेयर एंड लवली, खूबसूरती हमेशा। एडवर्टाइज असी मयाम खंगबिरमगनी। टीवी दस टोइना उबिरमगनी। हिंदुस्तान यूनिलीवर हाइबा कंपनी अदुगी फेयर एंड लवली हाइबा प्रोडक्ट अदुगी एडवर्टाइज नि। एडवर्टाइज असिदा हारिबसी नुपी सिंगजी सक्सेस ओइगे हारगदी ngau हारिबसी यामना मरु ओइना उतपनी। मसिगी ngau हारिबा वाहाइजे मसि चंगि हाइबसीदा मयाम साउनरपदगी मरुइना बॉम्बेदगी चै 19 खतंग फारिबा नुपी अमना कंपनी असिगी मायोता केस फाइल तौरखी। मदुदगी खरनी लेरगा कंपनी असिना मु मागी फेयर एंड लवली हारिबा मिंग असी ओलगनी फेयर हारिबा वाहाइजे लौथोगनी हाइना अमु मयामदा सेंगदोरखी। मदुदगी खरनी लेरगा एडवर्टाइज असी अमु मार्केट उबा फंगी। फेयर एंड लवली का नया नाम अब ग्लो एंड लवली। मयाम दंगसी आइना एडवर्टाइजिंग से उत्पगी मरम से लॉन्ग टर्म इन्वेस्टमेंट तो रिवर्सिंग ना हाइदारेने करिंबा टेम्पररी ओइबा मरम खरादगी शेयर सिंगी शेयर प्राइस से कंपनी सिंगी शेयर प्राइस से
10% 20% ꯐꯥꯎ ꯍꯥꯏꯇꯥꯔꯦꯅꯦ ꯗꯥꯎꯟ ꯂꯥꯛꯇꯥꯔꯒꯁꯨ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯐꯖꯅ ꯇꯧꯔ ꯃꯇꯨꯡꯗ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏ, ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯐꯖꯅ ꯇꯧꯔꯒ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯌꯦꯅ ꯈꯪꯉꯒ ꯏꯟꯚꯦꯁꯃꯦꯟ ꯇꯧ ꯇꯥꯔꯒꯗꯤ 10-20% ꯐꯥꯎꯗ ꯅꯦꯒꯦꯇꯤꯞ ꯆꯠꯂꯛ ꯇꯥꯔꯒꯁꯨ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯒꯅꯨ, ꯍꯣꯜ ꯇꯧꯔ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯑꯦꯟꯀꯔꯦꯖꯁꯤꯡ ꯑꯁꯤ ꯎꯠꯂꯒ ꯉꯁꯥꯏ ꯅꯦꯁꯂꯦꯒꯤ 30%ꯒꯤ ꯆꯥꯡꯗ ꯅꯦꯒꯦꯇꯤꯞ ꯆꯠꯈꯤꯕꯗꯣ ꯑꯗꯨꯕꯨ ꯍꯧꯈꯤꯕ 2016ꯗꯅ 2021 ꯆꯍꯤ 5-6 ꯃꯅꯨꯡꯗ 300%ꯒꯤ ꯆꯥꯡꯗ ꯔꯤꯇꯔꯟ ꯄꯤꯈ꯭ꯔꯦ. ꯑꯗꯒꯤꯗꯤ ꯍꯤꯟꯗꯨꯁꯇꯥꯟ ꯌꯨꯅꯤꯂꯤꯚꯔꯒꯤꯁꯨ ꯐꯦꯌꯔ ꯑꯦꯟ ꯂꯚꯂꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯗꯥꯎꯟ ꯆꯠꯂꯨ ꯇꯥꯔꯒꯁꯨ ꯃꯃꯤꯡ ꯑꯣꯟꯊꯣꯛꯑ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯁꯦꯌꯔ ꯄ꯭ꯔꯥꯏꯁꯤꯡꯁꯦ ꯑꯗꯨꯃꯛ ꯍꯥꯏꯒꯠꯂꯛꯈꯤ. ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯝꯄꯅꯤꯁꯤꯡꯁꯤ ꯐꯖꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔ ꯃꯇꯨꯡꯗ ꯏꯁꯥꯅ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯌꯥꯝꯅ ꯄꯥꯝꯖꯅ ꯏꯟꯚꯦꯁꯃꯦꯟ ꯇꯧ ꯇꯥꯔꯒꯗꯤ ꯈꯖꯤꯛ ꯈꯔ 10% 20% ꯐꯥꯎꯗ ꯗꯥꯎꯟ ꯆꯠꯂꯛ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯃꯤꯄꯥꯏ ꯕꯤꯒꯅꯨ, ꯑꯗꯨꯃꯛ ꯏꯟꯚꯦꯁ ꯇꯧꯔꯒ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯑꯦꯗꯚꯥꯏꯁꯁꯤꯡꯁꯤ ꯎꯠꯂꯒ ꯎꯠꯆꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ.